ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥ ꯋꯥꯡꯈꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯅꯤꯡꯊꯤ ꯀꯧꯕ ꯈꯨꯡꯒꯪ ꯑꯃꯗꯅꯤ ꯅꯤꯡꯊꯦꯝ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯕꯤ ꯍꯤꯌꯥꯏꯅꯨ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯕꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯑꯌꯥꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯅꯤꯡꯊꯦꯝꯒ ꯍꯤꯌꯥꯏꯅꯨꯒ ꯃꯈꯣꯏ ꯑꯅꯤ ꯌꯦꯛꯊꯣꯛꯅꯔꯝꯃꯤ꯫ ꯃꯔꯝꯁꯤꯅ ꯏꯃꯨꯡ ꯑꯅꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯑꯍꯜꯁꯤꯡꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯦꯝꯒ ꯎꯅꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯍꯤꯌꯥꯏꯅꯨ ꯃꯍꯥꯛꯀꯤ ꯃꯁꯦ ꯊꯥꯕꯥꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯇꯞꯅ ꯑꯗꯨꯝ ꯆꯪꯂꯛꯏ꯫ "ꯅꯪꯗꯤ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕ?" "ꯏꯆꯦ, ꯏꯇꯥꯂꯦꯝꯕꯤ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ." "ꯅꯪ ꯁꯤ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯌꯥꯝ ꯍꯩꯔꯦꯅꯦꯀꯣ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯌꯥꯗꯕ ꯊꯕꯛꯁꯦ ꯅꯪ ꯌꯥꯝ ꯇꯧꯔꯦꯕ꯫ ꯂꯦꯝꯕꯤ ꯍꯣꯏꯗ ꯑꯩꯅ ꯆꯠꯂꯒ ꯍꯪꯂꯨꯔꯕꯗꯤ ꯃꯇꯝꯗꯨꯗ ꯅꯪ ꯂꯥꯛꯇꯦ ꯍꯥꯏꯔꯗꯤ ꯑꯉꯥꯡꯅ ꯑꯗꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ." "ꯏꯆꯦ, ꯑꯩ ꯅꯣꯏꯅ ꯈꯜꯂꯤꯕꯗꯣ ꯂꯥꯜꯂꯦ꯫ ꯑꯩ ꯏꯇꯥꯂꯦꯝꯕꯤ ꯍꯣꯏꯗ ꯑꯁꯦꯡꯕꯒꯤ ꯆꯠꯂꯨꯕꯅꯤ꯫ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯊꯥꯗꯣꯏꯒ ꯑꯩꯈꯣꯏ ꯍꯨꯝ ꯁꯤꯡꯖꯨ ꯆꯥꯁꯤꯅ ꯆꯥꯔꯨꯕꯅꯤ ꯏꯆꯦ." "ꯌꯥꯔꯦ ꯈꯪꯉꯦ, ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛꯇ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯅꯦ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ꯫ ꯄꯥꯕꯨꯡꯁꯨ ꯌꯥꯝꯅ ꯁꯥꯎꯕꯅꯤ꯫ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ꯫ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯔꯣꯏꯁꯤ." ꯊꯥꯕ ꯃꯅꯥꯎꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯥꯒꯤ ꯀꯥꯗꯨꯗ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯃꯆꯤꯟꯗ ꯃꯇꯣꯝꯇ ꯍꯥꯏꯖꯩ, "ꯑꯩꯅ ꯀꯩꯅꯣꯝ ꯇꯧꯔꯒ ꯐꯠꯇꯕ ꯇꯥ ꯅꯤꯡꯊꯦꯝꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕꯁꯦ ꯃꯣꯏꯗ ꯀꯔꯤ ꯀꯥꯏꯔꯒꯦ? ꯌꯦꯛꯊꯣꯛꯂꯒ ꯀꯩꯗꯧꯔꯒꯦ? ꯇꯥ ꯅꯤꯡꯊꯦꯝꯒ ꯑꯩꯒꯅ ꯑꯍꯥꯟꯕꯔꯣ ꯌꯦꯛꯊꯣꯛꯅꯔꯒ ꯅꯨꯡꯁꯤꯅꯕꯁꯦ? ꯌꯥꯝ ꯉꯥꯡꯅꯤꯡꯕ ꯈꯪꯗꯦ ꯑꯩ ꯍꯦꯛ ꯎꯕꯒ." ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨ ꯃꯇꯣꯝꯇ ꯃꯆꯤꯟꯗ ꯉꯥꯡꯖꯩ꯫ ꯁꯣꯝꯗꯁꯨ ꯅꯤꯡꯊꯦꯝ ꯃꯃꯥꯒ ꯃꯄꯥꯒꯅ ꯉꯥꯡꯉꯤ, "ꯑꯩꯈꯣꯏꯅ ꯌꯥꯗꯕ ꯊꯕꯛꯁꯦ ꯅꯪ ꯌꯥꯝ ꯇꯧꯔꯤꯅꯦꯀꯣ꯫ ꯅꯃꯥꯒ ꯅꯄꯥꯒꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯑꯅꯝ ꯀꯜꯂꯒ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯄꯥꯕꯨꯡ, ꯑꯩꯕꯨ ꯀꯌꯥꯝ ಲಾꯟꯕ ꯊꯕꯛ ꯇꯧꯔꯒꯦ?" ꯁꯥꯈꯤ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯏ, "ꯀꯔꯤ? ꯏꯁ! ꯄꯥꯕꯨꯡ ꯑꯩꯅ ꯀꯌꯥꯝ ꯂꯥꯟꯕ ꯊꯕꯛ ꯇꯧꯔꯒꯦ ꯀꯥꯏꯅ ꯅꯪꯅ ꯇꯧꯔꯤꯗꯣ ꯂꯥꯟꯗ꯭ꯔꯤꯔꯣ? ꯃꯗꯨ ꯑꯐꯕ ꯊꯕꯛꯂꯣ? ꯑꯩꯈꯣꯏꯅ ꯍꯤꯌꯥꯏꯅꯨꯒ ꯈꯪꯅꯒꯅꯨ ꯂꯣꯏꯅꯒꯅꯨ ꯍꯥꯏꯕꯁꯦ ꯅꯪꯅ ꯇꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ?" "ꯏꯃꯥ, ꯄꯥꯕꯨꯡ, ꯅꯨꯡꯁꯤꯅꯕꯁꯤꯕꯨ ꯀꯥꯏꯅꯔꯣ ꯇꯣꯛꯅꯔꯣ ꯍꯥꯏꯔꯒ ꯀꯥꯏꯅꯕ ꯇꯣꯛꯅꯕ ꯌꯥꯕ꯭ꯔꯣ? ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯅꯨꯡꯁꯤꯅꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ?" ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯊꯣꯏꯕ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯔꯛꯏ꯫ ꯅꯤꯡꯊꯦꯝ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯂꯩ꯫ ꯊꯣꯏꯕ ꯅꯤꯡꯊꯦꯝꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯒ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯜꯂꯒ, "ꯅꯪ" ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥ ꯁꯥꯈꯤ ꯃꯆꯥꯅ ꯉꯥꯡꯂꯛꯂꯤꯕꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯅ ꯃꯆꯥꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤꯒꯤꯗꯨꯒꯤꯗꯃꯛ ꯅꯪꯅ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯤꯕꯅꯤ? ꯌꯦꯛ ꯃꯁꯦꯜ ꯂꯧꯅ ꯂꯩꯅꯔꯒ ꯀꯔꯝꯅ ꯑꯐꯕ ꯑꯣꯏꯔꯛꯀꯗꯧꯔꯤ? ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯗꯣ ꯈꯪꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯇꯣꯛꯅꯧ ꯍꯥꯏꯔꯤꯕꯁꯤ꯫ ꯅꯣꯏ ꯑꯅꯤꯒꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯕꯗꯨꯅ ꯍꯌꯦꯡ ꯇꯨꯡꯗ ꯑꯁꯣꯏꯕ ꯂꯥꯛꯀꯗꯕꯗꯨꯗꯤ ꯅꯣꯏ ꯈꯪꯗꯦꯅꯦ? ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯄꯣꯛꯄ ꯏꯆꯥꯅꯤꯀꯣ." ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯅꯤꯡꯊꯦꯝ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯅꯤꯡꯊꯦꯝ ꯃꯃꯥꯗ ꯇꯞꯅ ꯁꯨꯝ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯍꯤꯌꯥꯏꯅꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯑꯩ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯏꯃꯥ." "ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ? ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯇꯧꯔꯒꯦ ꯈꯜꯂꯕ꯭ꯔꯥ ꯏꯕ? ꯌꯦꯛ ꯃꯁꯦꯟ ꯍꯥꯏꯕꯁꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯤꯌꯥꯏꯅꯨ ꯍꯣꯏꯒ ꯑꯩꯈꯣꯏꯒ ꯌꯥꯝ ꯂꯥꯞꯅꯕꯁꯨ ꯅꯠꯇꯕ꯫ ꯃꯈꯣꯏꯅ ꯃꯅꯤꯡ ꯂꯩꯀꯥꯏ, ꯑꯩꯈꯣꯏꯅ ꯑꯋꯥꯡ ꯂꯩꯀꯥꯏ꯫ ꯃꯁꯤ ꯅꯪ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯣꯏ ꯑꯩꯈꯣꯏꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯅꯔꯤꯕꯅꯤ ꯌꯦꯛ ꯇꯤꯟꯅꯕ ꯍꯥꯏꯕꯁꯦ." "ꯏꯃꯥ, ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯏꯒꯤ ꯃꯔꯤ ꯂꯩꯅꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯃꯈꯣꯏꯅ ꯁꯥꯒꯩ ꯑꯃꯅꯤ, ꯑꯩꯈꯣꯏꯅ ꯁꯥꯒꯩ ꯑꯃꯅꯤ꯫ ꯌꯦꯛꯈꯛ ꯃꯥꯟꯅꯔꯒ ꯍꯦꯛꯇ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯏꯔꯗ꯭ꯔꯣ?" ꯃꯆꯥꯒꯤ ꯍꯟꯕ ꯂꯩꯇꯕ ꯃꯑꯣꯡꯗꯨꯗ ꯁꯥꯈꯤ ꯑꯁꯥꯎꯕꯗꯨ ꯍꯦꯟꯒꯠꯂꯛꯏ꯫ "ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯁꯤ ꯅꯠꯇ꯭ꯔꯣ? ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯅꯪ ꯂꯧꯅꯤꯡꯗ꯭ꯔꯦ ꯁꯤ ꯅꯠꯇ꯭ꯔꯣ? ꯅꯪꯁꯦ
imana thabum tara naw puduna ne pokjabi isaduniko aduga haujikna aikhoigi mayokta lepa nangi punsida hiyainu bu nangi nupi oine he lauraba nangi punsida nungaibadi phangoi mase imana haibasini nang asi hairaga sakhi masada yamna sauna yenglamlaga imungda sangkhirami ningthem mamana sangkhribudu yengduna lehau asumna matam su haukibana numit adu su haukirami nongmagi nungthil amadan ningthemgi mamana basana tomaga khulgi lampak masida hauriba khongnang pambi adugi makhada phamduna wari sanarami ida nangbu hiyainu ga kamai torike mungani maknasu yanade hai hiyainu ga nangagi nungsinabasibu oitokajane ida ai kari haigadabunu khangtre nungsibase asi yongna wabra ai khangte hiyainu ga iga nungsinabase ahalsing yadi ta yeksibu nungsinaba yadabrane masina akaibu oiribase kayamuk kairaba ma aina thamoi singna nungsinana leibado maduna phattabrai ta itaw ningthem maduna nangi wakhal haidu tai adu itaw ahalsingna haidusu aranbidi nati asumani maramdi yek haibase lai haktaktagi hauna longna leingaramti maramdi yek masen haibasi isil inawni haina hainai aisu yamna mundi khangtri adubu kanagumba kharadi yek oirabasu longnabani aduga kharamana yek masen longna leinaraga matong tarakpada makoina poklakpa masa masudo asoibu oirapasu yaudaba nati ha mi ki wakhal haibado aduda taridana itaw ningtemna itaw sanatomba madu singdu fana oidunasu aidi hiyainuga kainaba lapnaba ngamnui imung anina tasingna ma ai kainanaba silaklabasu lapthoknaba tawraklabasu itaw aigi thawai oiribi hiyainubu uduna mapam amada soiduna chatkigani khungang asibu thadoktuna kaino itaw dumai hairigegi adum naigan ahalsingna phattabado adugi hairi boiramani masa masu oibasingbu phaningdaba kanabu leibagini itaw ningthem matau sanatomada onsilaklaga mabi ira chenduna asumna hairi itaw sanatoba yek mase nungsinabani hena nungsinai haibdo madu asumni ahalaman singna yanadraga nungsibu hengani nungsiwari cheli haibdo yamna sumi itaw sanatoba itaw yarise wakhal nungaitaba henabani wakhal do piksinga aina fana hairabasu nganglabasu itaw nangina taw sanatom aise itawgidamakta leigani itawon sima tawsi haibada natawon soitna mating pang itawgidamak ai lei sanatomba matawna pukning sonthana hairakpa wafam adu tabada matawgi wakhal sauthoknaba haiduna wa kaya hairaklibani ningthemsu sanatombagi wahaisingdu taraga mabukning khara penjarami sanatomba mataw ningthemda makhatana asum hairaki itaw ningthem hena sukhanjingan se madam se thengkri panagui iban nu kha sida phamlaga wari sanarisi adudi yumda na batawrasira numisi su sangkri hoi daw jangasi asumna ningthem amadi sanatomba makoi ani wari ngehak sanaraga magi mayumda sangna kirami asumna numit adu su hau kirami jawbana ibagi thaba satombi noi bisak loirabro ipa hoi haleni leimana sagre kari nungsa kusano prok heksa emi sagre mama nangi ngasai ising purakibado yauribro yauri moi pabung se kare jawba asi hairaga magi nupidagi ising adu lawi aduga ising adu thai thakpa loiraga jawba magi nupida asumna muk hairi nungsa sarabasu longmi khoidi sudaba nomdaba yade ni mama ado kari no ne ngasa singbu kana su thoraktribasibo leitra tawisibo leiramganida hausik pasa thokpagi matam sunati bema thaba yaino noibu karaida leige mama na kauribado thaba taraduna mapanda thorai ima babong noi halaklabra noibu karai satluge na babong na kauribado tada gai inawga maningda phi khra suminarubani aduda tahaudriba phare cha isingdi loirabro loiri imaga babong halakpa ngairaman inaw yainusu chaklamen hairamlaban aina imaga babong halaklaga charasina hairaga ngairaga leiriba adudi cha isingdo thiram namaga igasu khong khutse samthoklaga sanglakলাগে hoi babong ado kalen thabidu heklaktra labuktage heklei chaput chanam hawai du su heklakpani o ado insang singdubu babong ima lalon bising da piroidra
ꯍꯟꯗꯛꯇꯤ ꯃꯃꯥ ꯂꯩꯃꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯄꯤꯗꯣꯏꯅꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯂꯂꯣꯟꯕꯤꯁꯤꯡꯅ ꯂꯧꯕ ꯂꯥꯛꯂꯒꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯂꯥꯛꯂꯅꯤ꯫ ꯍꯣꯔꯦꯟꯗꯤꯅꯦ ꯅꯪꯁꯨ ꯍꯤꯌꯥꯏꯅꯁꯨ ꯏꯟꯁꯥꯡꯁꯤꯡꯗꯣ ꯍꯦꯛꯄ ꯆꯠꯀꯗꯕꯅꯤ꯫ ꯅꯣꯏ ꯄꯥꯕꯨꯡꯒ ꯑꯩꯒꯗꯪꯅꯗꯤ ꯍꯦꯛꯄ ꯉꯝꯂꯔꯣꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ 3 ꯑꯃꯁꯨ ꯍꯥꯏꯔꯝꯕꯅꯤ꯫ ꯊꯕꯥꯅ ꯍꯣꯏ ꯏꯃꯥ ꯌꯥꯎꯒꯦ꯫ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯏꯃꯥ ꯈꯣꯡ ꯈꯨꯠꯇ ꯆꯥꯝꯊꯣꯛꯄꯤꯔꯨꯔꯣ, ꯅꯆꯥ ꯆꯥꯛ ꯊꯤꯔꯝꯂꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯊꯕ ꯏꯃꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯊꯤꯅꯕꯒꯤ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎ ꯍꯤꯌꯥꯏꯅꯨꯁꯨ ꯆꯪꯂꯛꯂꯗꯨꯅ ꯃꯈꯣꯏ 3 ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯊꯕꯥ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯂꯧꯕꯨꯛꯇ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯤꯕꯁꯤꯡꯗꯨ ꯍꯦꯛꯂꯨꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯃꯈꯣꯏ 2 ꯎꯅꯔꯝꯃꯤ꯫ ꯊꯥ ꯅꯤꯡꯊꯦꯝ, ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ? ꯀꯩꯅꯣ ꯍꯤꯌꯥꯏꯅꯨ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯕ? ꯊꯥ ꯅꯤꯡꯊꯦꯝ, ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡ, ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯅ ꯅꯪ ꯑꯩꯒ ꯅꯨꯡꯁꯤꯅꯕꯁꯦ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯊꯥ ꯅꯤꯡꯊꯦꯝꯒ ꯎꯅꯔꯒ ꯌꯨꯝꯗ ꯍꯟꯈꯤꯕꯗ ꯏꯃꯥꯒ ꯏꯆꯦꯒꯅ ꯑꯩꯕꯨ ꯉꯥꯡꯕ ꯆꯩꯕ ꯐꯨꯕ ꯇꯧꯏ꯫ ꯊꯥ ꯅꯤꯡꯊꯦꯝ ꯃꯣꯏꯒ ꯌꯦꯛꯊꯣꯛꯅꯕ ꯅꯪꯒ ꯂꯣꯏꯅꯕ ꯌꯥꯔꯣꯏ, ꯑꯣꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯒꯅꯨ, ꯁꯥꯒꯩ ꯁꯦꯟꯊꯅꯕ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯅ ꯑꯩꯕꯨ ꯌꯥꯝꯅ ꯐꯨꯏ꯫ ꯏꯆꯦꯅ ꯑꯩꯕꯨ ꯐꯨꯏ꯫ ꯊꯥ ꯅꯤꯡꯊꯦꯝ, ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯤꯡꯊꯦꯝ ꯍꯤꯌꯥꯏꯅꯨꯗ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯍꯤꯌꯥꯏꯅꯨ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ? ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯅ ꯌꯦꯡꯂꯛꯄꯗꯨ ꯅꯤꯡꯊꯦꯝꯁꯨ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯒ ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯊꯥ ꯅꯤꯡꯊꯦꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕꯗꯨꯗꯒꯤ ꯇꯥꯗꯅ ꯑꯩꯅ ꯊꯥ ꯅꯤꯡꯊꯦꯝꯕꯨ ꯅꯨꯡꯁꯤꯔꯤ꯫ ꯍꯤꯌꯥꯏꯅꯨ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒ ꯏꯃꯨꯡꯒꯤ ꯃꯤꯆꯩꯁꯤꯡꯕꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪ ꯈꯪꯗꯔꯥ ꯃꯤꯆꯩ ꯇꯥꯕ ꯑꯩꯉꯣꯟꯗ ꯐꯪꯂꯤꯕ ꯆꯩꯅꯥꯁꯤꯗꯤ? ꯍꯤꯌꯥꯏꯅꯨ, ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯅꯤꯡꯊꯦꯝ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯈꯔ ꯇꯥꯈꯠꯂꯒ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯍꯜꯂꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯅꯤꯡꯊꯦꯝꯒꯤ ꯅꯥꯡꯒꯜꯗ ꯇꯥꯔꯤꯕ ꯆꯩꯐꯝ ꯃꯃꯤꯁꯤꯡꯗꯨ ꯎꯕꯗ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯅꯤꯛꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯍꯤꯌꯥꯏꯅꯨꯒꯤ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ ꯍꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯤꯌꯥꯏꯅꯨ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯒ꯭ꯌꯥꯟ ꯇꯥꯎ꯫ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ ꯍꯤꯌꯥꯏꯅꯨ? ꯍꯤꯌꯥꯏꯅꯨ ꯉꯥꯏꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯒ ꯀꯞꯂꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯤꯡꯊꯦꯝꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯥ ꯅꯤꯡꯊꯦꯝ, ꯀꯩꯗꯧꯔꯤꯅꯣ? ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ? ꯄꯥꯕꯨꯡꯅꯔꯥ? ꯍꯥꯏꯌꯨ ꯊꯥ ꯅꯤꯡꯊꯦꯝ, ꯑꯗꯨꯛ ꯊꯤꯅ ꯇꯥꯕ ꯆꯩꯐꯝꯗꯤ ꯀꯔꯝꯅꯅꯣ ꯍꯥꯏꯌꯨ ꯊꯥ ꯅꯤꯡꯊꯦꯝ꯫ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯤꯌꯥꯏꯅꯨ? ꯅꯪꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯍꯤꯌꯥꯏꯅꯨ, ꯑꯩ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯗꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯆꯩꯐꯝ ꯃꯃꯤꯇꯅ ꯈꯨꯔꯛ ꯍꯥꯡꯗ ꯇꯥꯍꯜꯂꯕꯁꯨ ꯑꯩꯒꯤ ꯏꯆꯥꯗ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯈꯪꯂꯣꯏ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗ ꯊꯧꯔꯕ ꯊꯥꯡ ꯑꯃꯅ ꯊꯨꯝꯅ ꯊꯤꯟꯖꯤꯜꯂꯕꯁꯨ ꯑꯩ ꯈꯥꯡꯕ ꯉꯝꯒꯅꯤ ꯅꯪꯒꯤꯗꯃꯛ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨ, ꯅꯪꯒ ꯀꯥꯏꯅꯕꯒꯤ ꯆꯩꯅꯥꯗꯤ ꯑꯩ ꯃꯄꯣꯛꯁꯤꯃꯒꯤ ꯈꯥꯡꯕ ꯉꯝꯂꯣꯏ꯫ ꯊꯥ ꯅꯤꯡꯊꯦꯝ, ꯑꯩ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯍꯤꯌꯥꯏꯅꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯍꯤꯌꯥꯏꯅꯨ, ꯀꯞꯀꯅꯨ꯫ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯃꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ? ꯄꯥꯕꯨꯡꯅꯔꯥ ꯍꯥꯏꯕ ꯊꯥ ꯅꯤꯡꯊꯦꯝ? ꯃꯥꯅꯤ, ꯄꯥꯕꯨꯡꯅꯅꯤ꯫ ꯅꯍꯥꯟ ꯑꯩꯅ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯕꯗꯣ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯍꯤꯌꯥꯏꯅꯨꯗ ꯂꯤꯔꯛꯂꯝꯃꯤ꯫ ꯅꯪ ꯀꯔꯥꯏ ꯆꯠꯂꯨꯏ? ꯏꯇꯥꯎ ꯁꯅꯥꯇꯣꯝꯕ ꯍꯣꯏꯗ꯫ ꯅꯪ ꯀꯔꯥꯏ ꯆꯠꯂꯨꯒꯤ ꯁꯦꯡꯅ ꯍꯥꯏꯔꯣ? ꯄꯥꯕꯨꯡ, ꯑꯩ ꯏꯇꯥꯎ ꯁꯅꯥꯇꯣꯝꯕ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯑꯣꯏꯗꯕ ꯉꯥꯡꯂꯛꯄꯗꯨꯗ ꯊꯣꯏꯕ ꯃꯆꯥꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ, ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯅꯪ ꯁꯅꯥꯇꯣꯝꯕ ꯍꯣꯏꯗ ꯆꯠꯇꯦꯅꯦ, ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯤ? ꯏꯃꯨꯡ ꯑꯁꯤꯅ ꯌꯥꯗ꯭ꯔꯤꯕ, ꯁꯥꯒꯩ ꯑꯁꯤꯅ ꯄꯥꯝꯗ꯭ꯔꯤꯕ, ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯄꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯅꯪꯅ ꯊꯑꯣꯏ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯦꯝ ꯃꯄꯥꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯏꯃꯥ ꯄꯥꯕꯨꯡꯅ ꯄꯥꯝꯗ꯭ꯔꯕ, ꯁꯥꯒꯩꯅ ꯂꯧꯁꯤꯟꯅꯤꯡꯂꯣꯏꯗꯕ ꯅꯨꯄꯤꯗꯣ ꯅꯆꯥꯅꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯏ꯫ ꯃꯍꯥꯛꯇꯣ ꯅꯆꯥꯅ ꯀꯥꯏꯅꯈꯤꯕ ꯉꯝꯂꯣꯏ꯫ ꯄꯥꯕꯨꯡ, ꯌꯦꯛꯊꯣꯛꯂꯕꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯕꯗꯤ ꯌꯥꯗꯕ꯭ꯔꯅꯦ ꯄꯥꯕꯨꯡ?
Nang aina saruklabadi aphaba oiroi. Yek masel longna lainaba haibasi kayagi matik phattaba haibado aina haikraba natro. Nang nupi du nattaba nupi amta leitrab. Ha. Nupi du kari karamba magul yauke sel paibro. Ha. Hey, aibu wayam na ngangan. Ngasidagi nupi du di wapalakpa yar. Unaba chatpasu yar. Maga nungsinabasi yar. Nang yamna thuna nupi atopaga luhongnaba tawgani. Masida nang wa nganglakpa yar. Mapagi aroibagi waduda ningthem mapadi yenglai. Aduga khon kanna asumna hairei. Aigi apambada ahetpa piba. Nachagi aningba apambada ahetpa piba. Pabungna hairibu wado nachana sukya yar. Kanagi luhongba, kanaga luhongba. Aidi nupi kana amtaga luhongba ngamloi. Chukna tangi hiyainu mahakanatana. Ai hiyainu busoidana lawgani. Hey lawgani nakoina phana sairabasu nganglabasu hatlabasu aidi hiyainu mahaktagini pabong. Masagi wafamsing adu tabada thoiba asawbanu masado phathaba ngamdana mahakna semlaga thamba wana saba kangsayedo imungdagi thuna laukthokluраga masanupabu phutharei mapa masana tawnaribadu khambinaba matang aduda kanasu leite mama sakhisu leitaba tanja thoklami ningthem mapana phuribadu ayo haibu wahi amata hairamte aduma khangduna leirami thoibasu asawa phathaba ngamdana masabu mukhut pena phurami ningthem kaptuna hairei pugo ahibu pu Pabungi khut penaba pu Pabungni hena penaba phatre hairibana saise ha adubu babu tasaki khumfamdi ahongba karisu leiroye babu aduk yamna aibu usitaba asuk thina phuraba si phawbada napa aibu usitaba adu oirabudi nang asi hairaga thoiba kangjayaduna masagi mafamsingda tantharaklami adumna thina phuringai yumthangnabagi nupa amana mapa masana tawnaribadu ubada sensilaklaga khamdore nupa aduna thoibabu singthore aduga thoibana paiba sai adu munkirami nupa aduna asumna haire karino tada isa nupa sida asuk thina phubibadi kari aranba tawramlabagi tadagi isa nupa sina sisu leita mari tawrise khamba nang kham masigi angangse mama mapa ikhoigi mayukta lepa masan sagai za chen thanaba imung mutna bupok masan aigi isa oirabasu mase yang attamisa khamba saidu piro mabu hatlamlaga aise angam mathawna pirakpa sairakto phangdru leikhri asi hairaga thoiba khambana paikhriba sai adubu loge tawi adubu khambana piramte somtana ningthem mapana phukribadu mahak hagolpa phawba ngamlamte adubu ningthem wangang lai kapna kurang pabungna saidu bibiko aibu halal phatchama saise halal apopu masaigi apamba ningbasu thungan bidab aise yam phatchabani aina layingidi pabungni magi pamdaba thabak tudi tawrani makoigi aningba pamadudi thungan mangamdare aduna aibu halal kura chaidu bibiko pabungda chaidu bibiko kura hai karino ningthem nangna haribudu kari wanuni karigi ngasi napana sana tawramni bisibu khamba taibong palsida masana mama mapa oibasingi mayokta leplabada karamba mama mapagi thamoiduna apen bahaibdu oigani khamba nang somta khaluni thoiba asi hairaga mukaplei tada madu sosum adubu tadagi sanupa sigi aningba masu leijaramgani madunani adubu si tada sidang hakta phambiusi ningthemsi amuk tawgatpiki aduga imungda amukta pusinbiramki asi hairaga khamba thoibabu masi mada phamhallami aduga ningthembusu imungda magi kada pusinbirami aduga mapanda khamba thoraklaga thoibada asum hairei tada karigidamakta tawramliba singasibo thoiba khambana hairaklibudu khumdana mapita aduna kaptuna lei ngayaki asawbana masabu thina phukhrabassu mapabung thoiba yamna nungairamde nungsikraba masabu thina phubikibado thoiba ngayak adumna tumina leiraga khambada tapna wa hairei khamba aisu isa nusine malem sida mama mapana masabu nusidabase leidabani masa singna phattaba thabak tawrakpa matamda mama mapana warakpa haibase mama mapa oibai khoigi ithaudang natrani khamba mani achumani tada ningthemna kari thabak tawramlagine tada chawbgi masa nupi yainado nangsu khanglimi hoi tada khangini maduga aigi isa nupasiga nusini nupi dugi yeka ikoigi yekase manai makoisu amoni ikoisu amoni
ꯑꯗꯨꯒꯤ ꯃꯔꯝꯗꯨꯅ ꯐꯠꯇꯦ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯈꯪꯕ꯫ ꯑꯉꯥꯡꯁꯤꯡꯁꯤ ꯍꯌꯦꯡ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯐꯠꯇꯕꯗꯨ ꯈꯪꯗꯦꯅꯦ꯫ ꯑꯣꯟꯊꯣꯛꯏꯗ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯁꯦ꯫ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯗꯥꯗꯥ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯕꯤꯔꯨꯔꯅꯨ꯫ ꯀꯣꯟꯅ ꯑꯗꯨꯝ ꯈꯪꯖꯔꯛꯆꯖꯅꯤ꯫ ꯏꯆꯦꯁꯨ ꯂꯩꯇꯦ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯦ? ꯃꯄꯥꯝꯗ ꯁꯣꯔꯥꯠ ꯑꯃ ꯌꯥꯎꯕ ꯆꯠꯈꯤꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯈꯪꯕ꯫ ꯗꯥꯗꯥꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯗꯥꯗꯥ ꯀꯔꯤꯁꯨ ꯈꯜꯂꯨ꯫ ꯗꯥꯗꯥꯁꯨ ꯑꯗꯨꯗꯤ ꯂꯩꯕꯤꯍꯧ꯫ ꯅꯅꯥꯎꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯑꯃꯨꯛꯇ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯝꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯃꯄꯤ ꯇꯥꯔꯛꯂꯤꯕꯗꯨ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯅꯤꯡꯊꯦꯝ ꯅꯪꯒꯤ ꯃꯥ ꯄꯥꯕꯨꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯅꯨ꯫ ꯇꯥ ꯅꯤꯡꯊꯦꯝꯗꯤ ꯅꯇꯣꯝꯇꯅꯤ꯫ ꯑꯗꯨꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯕꯛꯇ ꯑꯗꯨꯝ ꯀꯟꯗꯨꯅ ꯇꯧꯔꯅꯨ꯫ ꯑꯩꯒꯤꯗꯃꯛ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯇꯥ ꯅꯤꯡꯊꯦꯝ ꯅꯪ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈ꯭ꯔꯣ꯫ ꯄꯥꯕꯨꯡꯅ ꯄꯥꯝꯖꯕ ꯃꯃꯧ ꯑꯣꯏꯅꯤꯡꯕ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨꯒ ꯇꯥ ꯅꯤꯡꯊꯦꯝ ꯂꯨꯍꯣꯡꯈ꯭ꯔꯣ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯍꯤꯌꯥꯏꯅꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯪ ꯑꯩꯒ ꯂꯥꯞꯅꯕ ꯉꯝꯂꯗ꯭ꯔꯣ? ꯍꯥ ꯅꯪ ꯑꯩꯒ ꯀꯥꯏꯅꯕ ꯉꯝꯂꯗ꯭ꯔꯣ? ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯈꯜꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯑꯔꯦꯝꯕꯗ ꯇꯥꯍꯜꯂꯒꯦ ꯈꯜꯂꯕ꯭ꯔꯣ? ꯍꯤꯌꯥꯏꯅꯨ ꯑꯩ ꯅꯪ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯇꯒ ꯂꯨꯍꯣꯡꯂꯣꯏ꯫ ꯍꯤꯌꯥꯏꯅꯨ ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯂꯥꯞꯅꯈꯤꯒꯗꯕ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯦ ꯃꯥꯡꯍꯟꯖꯒꯅꯤ꯫ ꯇꯥ ꯅꯤꯡꯊꯦꯝ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯍꯤꯌꯥꯏꯅꯨ ꯏꯃꯨꯡ ꯑꯅꯤꯁꯤꯅ ꯁꯨꯝꯅ ꯁꯨꯝ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕꯗꯤ ꯅꯪ ꯑꯩ ꯁꯣꯏꯗꯅ ꯀꯥꯏꯅꯈꯤꯒꯅꯤ꯫ ꯑꯩꯗꯤ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯍꯤꯌꯥꯏꯅꯨ ꯉꯁꯤ ꯎꯅꯔꯤꯉꯩꯁꯤꯗ ꯅꯪ ꯑꯩ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯁꯤ꯫ ꯑꯩ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯤꯌꯥꯏꯅꯨ꯫ ꯅꯤꯡꯊꯦꯝꯒꯤ ꯋꯥꯗꯨꯗ ꯍꯤꯌꯥꯏꯅꯨ ꯅꯤꯡꯊꯦꯝꯗ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨ ꯅꯤꯡꯊꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯇꯥ ꯅꯤꯡꯊꯦꯝ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯃꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯌꯥꯗꯣꯏꯅꯣ? ꯏꯃꯨꯡ ꯑꯅꯤꯕꯨ ꯍꯦꯟꯅ ꯌꯦꯡꯊꯤꯅꯕ ꯅꯨꯡꯁꯤꯅꯗꯅꯕ ꯊꯕꯛ ꯑꯣꯏꯒꯅꯤ꯫ ꯃꯗꯨ ꯌꯥꯔꯣꯏꯌꯦ ꯇꯥ ꯅꯤꯡꯊꯦꯝ꯫ ꯍꯤꯌꯥꯏꯅꯨ ꯅꯪ ꯑꯗꯨꯒꯤꯗꯃꯛ ꯑꯃꯨꯛ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪ ꯑꯩ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯏꯃꯨꯡ ꯑꯅꯤꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯇꯧꯖꯔꯅꯤ꯫ ꯑꯩꯗꯤ ꯉꯁꯤ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯂꯅꯤ ꯃꯐꯝ ꯑꯃꯗ꯫ ꯅꯪ ꯌꯥꯗꯕꯁꯨ ꯇꯧꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯅꯪꯅ ꯌꯥꯗ꯭ꯔꯕ ꯍꯤꯌꯥꯏꯅꯨ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ꯫ ꯑꯗꯨꯒ ꯑꯩ ꯈꯨꯜꯁꯤꯗꯁꯨ ꯂꯩꯔꯣꯏ꯫ ꯅꯈꯣꯏ ꯃꯌꯥꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯒꯅꯤ꯫ ꯇꯥ ꯅꯤꯡꯊꯦꯝ ꯑꯩ ꯌꯥꯔꯒꯦ꯫ ꯑꯩꯁꯨ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯏꯆꯦꯜꯁꯤꯅ ꯇꯥ ꯅꯤꯡꯊꯦꯝꯕꯨ ꯅꯨꯡꯁꯤꯔꯤ 100ꯔꯛ ꯍꯥꯏꯔꯕꯁꯨ ꯂꯥꯎꯈ꯭ꯔꯣ ꯂꯤꯁꯤꯡꯂꯛ ꯍꯥꯏꯔꯕꯁꯨ ꯇꯥ ꯅꯤꯡꯊꯦꯝ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯃꯕꯨꯛꯅꯤꯡ ꯍꯔꯥꯎꯖꯩ꯫ ꯅꯤꯡꯊꯦꯝꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯪꯕꯨ ꯄꯨꯗꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯪ ꯑꯩ ꯆꯠꯈ꯭ꯔꯁꯤ꯫ ꯃꯇꯧ ꯀꯔꯝꯅ ꯆꯠꯇꯣꯏꯕ? ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯁꯨ ꯑꯉꯥꯡ ꯅꯠꯇꯦ ꯌꯥꯝꯅ ꯁꯥꯡꯉꯤ꯫ ꯍꯤꯌꯥꯏꯅꯨ ꯑꯩ ꯅꯨꯄꯥꯅꯤ ꯑꯩꯅ ꯉꯝꯅꯕ ꯇꯧꯒꯅꯤ꯫ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯗꯨꯅ ꯂꯩ꯫ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯍꯥꯛꯀ ꯇꯧꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤꯗ ꯆꯠꯇꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤ ꯌꯧꯅꯕ ꯆꯠꯀꯗꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯇꯥ ꯅꯤꯡꯊꯦꯝꯅ ꯍꯥꯏꯕ ꯑꯃꯗꯤ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯌꯥꯔꯤ꯫ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯊꯥꯗꯠꯄ ꯄꯥꯝꯕ ꯏꯃꯨꯡ ꯑꯅꯤꯁꯦ ꯂꯩꯍꯧꯔꯁꯅꯨ꯫ ꯅꯪ ꯑꯩꯗꯤ ꯀꯥꯏꯅꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤꯔꯝꯃꯤ ꯃꯌꯨꯝꯕꯨ ꯊꯥꯗꯣꯛꯇꯨꯅ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯗꯨꯅ ꯂꯩꯕ ꯈꯥꯖꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ ꯅꯤꯡꯊꯦꯝ ꯅꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯇꯥꯎꯅ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯏꯇꯥꯎꯒ ꯏꯆꯜꯒ ꯂꯩꯅꯗꯕ ꯃꯐꯝ ꯑꯗꯨꯁꯨ ꯑꯩꯅ ꯁꯤꯟꯒꯅꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯅꯕꯁꯨ ꯑꯩꯅ ꯊꯤꯟꯕꯤꯒꯅꯤ꯫ ꯏꯇꯥꯎ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯀꯔꯤꯒꯤ ꯄꯥꯡꯒꯅꯤ ꯏꯇꯥꯎ? ꯅꯍꯥꯛ ꯑꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯔꯨꯞꯅꯤꯅꯤ꯫ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ꯫ ꯃꯈꯣꯏꯒꯤꯗ ꯂꯩꯅꯅꯕ ꯑꯩ ꯇꯧꯔꯒꯦ꯫ ꯑꯗꯨꯗꯤ ꯐꯔꯦ ꯏꯇꯥꯎ ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯃꯨꯛꯇ ꯐꯪꯖꯔꯛꯈꯤꯒꯦ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯒꯤ ꯃꯔꯨꯞ ꯈꯥꯒꯦꯝꯕ ꯃꯍꯥꯛꯅ ꯇꯧꯗꯨꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯂꯩꯈꯤꯅꯕ ꯈꯥꯖꯦꯝꯕꯅ ꯁꯒꯣꯜ ꯒꯥꯔꯤ ꯇꯧꯗꯨꯅ ꯊꯤꯟꯕꯤꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯏꯃꯨꯡ ꯑꯅꯤꯃꯛ ꯃꯆꯥꯁꯤꯡꯕꯨ ꯍꯜꯂꯛꯇꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯗ ꯂꯥꯟꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫
ꯅꯣꯡꯉꯥꯜꯂꯒ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥ ꯂꯩꯃ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯆꯦ ꯊꯕ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃꯅ "ꯁꯥꯈꯤ, ꯑꯣ ꯁꯥꯈꯤ, ꯃꯄꯥꯟꯗ ꯊꯣꯔꯛꯎ, ꯋꯥ ꯉꯥꯡꯅꯁꯤ." ꯁꯥꯈꯤꯁꯨ ꯃꯄꯥꯟꯗ ꯃꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯥꯅ ꯊꯣꯔꯛꯄꯗ ꯂꯩꯃ ꯑꯃꯗꯤ ꯊꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯑꯌꯨꯛꯁꯤꯗ ꯀ꯭ꯋꯥ ꯈꯣꯡꯕꯗꯧꯅ ꯁ꯭ꯋꯥꯏꯁꯤꯗ ꯈꯣꯡꯕꯤꯔꯝꯂꯤꯕꯁꯤꯕꯣ?" ꯁꯥꯈꯤꯒꯤ ꯋꯥꯗꯨꯗ ꯂꯩꯃ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯌꯥꯝꯅ ꯂꯥꯛꯅꯤꯡꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯅꯆꯥꯅꯨꯄꯥꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯄꯨꯊꯣꯔꯛꯎ꯫ ꯃꯤꯒꯤ ꯃꯆꯥ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯕꯗꯤ ꯄꯥꯎ ꯍꯟꯕ ꯍꯥꯏꯕꯁꯦ ꯆꯠꯅꯕꯤꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯩꯒꯤ ꯏꯆꯥꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ." "ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯍꯥꯏꯅꯤꯡꯉꯦꯅ ꯄꯪꯍꯥꯏꯁꯨ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏꯒꯦ? ꯅꯈꯣꯏꯒꯤ ꯅꯆꯥꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯍꯜꯂꯛꯇꯕꯒꯤ ꯋꯥꯅꯔꯤ꯫ ꯃꯔꯛꯁꯤꯗ ꯅꯆꯥꯅꯨꯄꯤ ꯄꯤꯌꯣꯗꯤ ꯑꯩꯁꯤꯕꯨ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯄꯤꯕ ꯉꯝꯕ ꯂꯥꯏ ꯑꯣꯏꯅ ꯎꯕꯤꯔꯕ꯭ꯔꯣ? ꯍꯥ? ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯇꯧ ꯉꯝꯕꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯝꯒꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯅꯈꯣꯏꯅ ꯄꯤꯔꯛꯀꯗꯕꯅꯤ." "ꯍꯩ ꯁꯥꯈꯤ, ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯨꯄꯤꯅꯤ, ꯅꯨꯄꯤ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯃꯇꯧ ꯀꯔꯝꯅ ꯐꯥꯗꯧꯔꯤ? ꯍꯥ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯂꯩꯀꯥꯏꯗ ꯂꯥꯛꯇꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯀꯧꯊꯣꯛꯂꯒ ꯎꯅꯈꯤꯕ ꯉꯥꯛꯇꯅꯤꯅꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯒ ꯅꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯎꯅꯔꯔꯕ꯭ꯔꯣ? ꯍꯥ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯅꯪꯒꯤ ꯅꯆꯥꯅ ꯄꯨꯗꯅ ꯀꯅꯥꯅ ꯄꯨꯒꯅꯤ?" "ꯏꯆꯦ ꯂꯩꯃ, ꯏꯆꯦꯒꯤ ꯋꯥꯗꯣ ꯇꯥꯕ ꯌꯥꯗ꯭ꯔꯦ꯫ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯏꯆꯦꯒꯤ ꯅꯆꯥꯅꯨꯄꯤꯗꯨ ꯑꯩꯒꯤ ꯏꯆꯥꯅ ꯄꯨꯏꯁꯤꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ, ꯃꯍꯥꯛ ꯅꯨꯄꯤ ꯆꯦꯜꯂꯤ ꯆꯦꯟꯗꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯆꯦꯜꯂꯝꯂꯕꯁꯨ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯕ ꯃꯇꯝꯗ ꯑꯩꯅꯁꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯅꯤꯡꯗꯦ꯫ ꯍꯌꯦꯡ ꯑꯩꯒꯤ ꯏꯆꯥꯗꯣ ꯄꯨꯟꯁꯤ ꯇꯦꯟꯅꯕꯅꯦ." ꯁꯥꯈꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯗꯤ ꯑꯁꯥꯎꯕꯅ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯦ, ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯃꯧ ꯑꯣꯏꯅꯤꯡꯗꯕ ꯑꯗꯨꯒꯨꯝꯅꯅꯦ ꯑꯩꯅꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯏꯌꯥ ꯑꯣꯏꯅꯤꯡꯗꯦ, ꯁꯨꯛꯑꯣꯏ ꯑꯣꯏꯅꯤꯡꯗꯦ꯫ ꯍꯌꯦꯡ ꯌꯦꯛ ꯊꯣꯛꯅꯩ ꯈꯪꯅ ꯈꯪꯅ ꯂꯧꯅ ꯂꯩꯅꯔꯒ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯄꯨꯟꯁꯤ ꯇꯦꯜꯂꯕꯗꯤ ꯃꯃꯥ ꯑꯩꯒꯤ ꯑꯃꯥꯡꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯏꯌꯥ ꯑꯣꯏꯖꯅꯤꯡꯗꯦ꯫ ꯍꯔꯦ! ꯍꯣ, ꯑꯩꯒꯤ ꯏꯆꯥꯗꯤꯅꯦ ꯅꯨꯄꯥꯅꯤ, ꯅꯨꯄꯥ ꯂꯧꯅꯤꯡꯕ ꯅꯨꯄꯤ ꯂꯧꯕ ꯌꯥꯏ꯫ ꯍꯣ, ꯑꯗꯨꯅꯅꯦ ꯃꯃꯥ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯃꯥꯡꯖꯕ ꯂꯩꯖꯗꯤꯌꯦ꯫ ꯍꯣ, ꯂꯦꯡꯕꯤꯔꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯒ ꯈꯪꯖꯗꯦ꯫ ꯑꯩꯈꯣꯏꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯦꯗꯅ ꯑꯃꯨꯛ ꯍꯥꯏꯕꯤꯅꯤꯀꯣ꯫ ꯍꯣ, ꯆꯠꯄꯤꯔꯣ, ꯆꯠꯄꯤꯔꯣ." ꯁꯥꯈꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯊꯕꯥꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ, "ꯏꯗꯣꯝꯆꯥ, ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯒꯤ ꯏꯅꯥꯎꯗꯣ ꯏꯗꯣꯝꯆꯥꯒꯤ ꯏꯆꯥꯅꯨꯄꯥꯒ ꯅꯠꯇꯅ ꯀꯅꯥꯝꯇꯒ ꯂꯣꯏꯅꯕ ꯅꯠꯇꯦ꯫ ꯏꯃꯨꯡ ꯑꯅꯤꯅ ꯌꯥꯅꯗ꯭ꯔꯤꯁꯦ ꯑꯩꯒꯤ ꯏꯅꯥꯎꯒ ꯏꯗꯣꯝꯆꯥꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯒ ꯂꯣꯏꯅꯕꯗꯒꯤ ꯉꯁꯤ ꯏꯃꯨꯡ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯅꯥꯎꯗꯤ ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯑꯃꯔꯣꯝꯗꯗꯤ ꯑꯩꯒꯤ ꯏꯅꯥꯎꯗꯨꯗꯤ ꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯏꯗꯣꯝꯆꯥꯒꯤ ꯏꯆꯥꯗꯨꯗꯤ ꯅꯨꯄꯥ꯫ ꯅꯨꯄꯤꯒ ꯅꯨꯄꯥꯒꯤ ꯈꯦꯠꯅꯕ ꯍꯥꯏꯕꯁꯦ ꯏꯗꯣꯝꯆꯥꯁꯨ ꯈꯪꯂꯝꯒꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯍꯤꯡ ꯑꯃ ꯍꯜꯂꯛꯇꯕ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏꯁꯤꯅ ꯀꯔꯤ ꯍꯥꯏꯅꯔꯝꯒꯅꯤ? ꯏꯗꯣꯝꯆꯥꯁꯨ ꯈꯔ ꯈꯟꯊꯕꯤꯌꯨ ꯍꯥꯏꯖꯕꯅꯤ." "ꯕꯦꯝꯃ ꯊꯕꯥ, ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯃꯥ ꯈꯛꯇ ꯅꯠꯇꯦ ꯃꯥꯡꯂꯤꯕꯁꯤ, ꯑꯩꯒꯤ ꯏꯆꯥꯁꯨꯅꯤ꯫ ꯑꯗꯨꯗꯤ ꯕꯦꯝꯃ ꯍꯣꯏꯁꯨ ꯍꯥꯟꯅꯅꯦ ꯐꯤꯡꯒꯠꯇ꯭ꯔꯤꯉꯩꯗ ꯀꯔꯥꯏꯗ ꯀꯔꯤ ꯇꯧꯕ ꯍꯥꯏꯗꯅ ꯍꯥꯟꯅ ꯍꯥꯏꯅꯔꯝꯂꯕꯗꯤ ꯐꯔꯝꯒꯗꯕ꯫ ꯑꯗꯨꯗꯤ ꯅꯠꯇꯦꯗꯣ." "ꯍꯣꯏꯅꯦ, ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯍꯧꯖꯤꯛ ꯄꯨꯊꯣꯛꯅꯗꯨꯅ ꯀꯔꯤ ꯀꯥꯟꯅꯔꯨꯒꯅꯤ? ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯗꯣꯝꯆꯥ ꯍꯣꯏꯅꯁꯨ ꯑꯩꯒꯤ ꯏꯅꯥꯎꯕꯨ ꯅꯃꯧ ꯑꯣꯏꯅꯤꯡꯗꯦ꯫ ꯃꯔꯝꯗꯤ ꯌꯦꯛꯊꯣꯛꯅꯕꯅꯤ꯫ ꯃꯁꯦ ꯅꯨꯡꯁꯤꯗꯕꯒꯤꯁꯨ ꯅꯠꯇꯦ꯫ ꯑꯩꯁꯨ ꯈꯪꯖꯩ, ꯍꯌꯦꯡ ꯇꯨꯡꯗ ꯀꯥꯏꯔꯛꯀꯗꯕꯗꯣ ꯈꯪꯕꯒꯤ ꯑꯩꯈꯣꯏꯁꯦ ꯏꯗꯣꯝꯆꯥ ꯍꯣꯏꯅ ꯈꯜꯂꯤꯕꯗꯣ ꯈꯪꯖꯩ꯫ ꯌꯨꯝ ꯄꯥꯜꯂꯅꯤ, ꯅꯨꯡꯉꯥꯏꯖꯔꯅꯤ ꯈꯟꯅ ꯆꯠꯈ꯭ꯔꯒ ꯑꯋꯥꯕ ꯇꯥꯕꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯣꯏ, ꯏꯗꯣꯝꯆꯥ ꯍꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯃꯗꯨꯁꯨ ꯈꯪꯖꯩ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯣꯏꯗꯅ ꯑꯉꯥꯡ ꯑꯅꯤꯗꯣ ꯆꯠꯂꯝꯃꯅꯤ꯫ ꯑꯗꯨꯅ ꯏꯃꯨꯡ ꯑꯅꯤꯁꯤ ꯄꯨꯟꯁꯤꯜꯂꯒ ꯑꯉꯥꯡ ꯑꯅꯤꯗꯨ ꯊꯤꯃꯤꯟꯅꯕꯗꯤ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯈꯟꯖꯩ." ꯊꯕꯥꯒꯤ ꯋꯥꯐꯝꯁꯤꯡꯗꯨ ꯇꯥꯕꯗ ꯁꯥꯈꯤ ꯉꯁꯥꯏꯗꯒꯤ ꯁꯥꯎꯅ ꯑꯃꯗꯤ ꯎꯁꯤꯠꯇꯅ ꯉꯥꯡꯂꯝꯕꯗꯨ ꯇꯞꯊꯅ ꯐꯖꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ, ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯞꯊꯅ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯀꯔꯤꯒꯤ ꯁꯥꯎꯔꯨꯒꯅꯤ? ꯍꯦꯛ ꯍꯧꯔꯛꯄꯒ ꯌꯧꯔꯛꯄꯒ ꯍꯦꯛꯇ ꯏꯆꯥ ꯄꯨꯊꯣꯔꯛꯎ, ꯏꯅꯥꯎ ꯄꯨꯊꯣꯛꯎ ꯍꯥꯏꯗꯅ ꯍꯥꯏꯔꯕꯗꯤ ꯑꯩꯁꯨ ꯏꯆꯥ ꯍꯜꯂꯛꯇꯕꯒꯤ ꯋꯥꯔꯤꯕꯁꯤꯗ ꯁꯥꯎꯅꯤꯡꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯍꯧꯈ꯭ꯔꯦ, ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯅꯤꯁꯦ ꯄꯨꯟꯅ ꯏꯆꯥꯁꯤꯡꯕꯨ ꯊꯤꯃꯤꯟꯅꯔꯁꯤ." "ꯐꯔꯦ ꯁꯥꯈꯤ, ꯑꯩꯁꯨꯅꯦ ꯏꯆꯥ ꯅꯨꯄꯤꯅ ꯑꯍꯤꯡ ꯍꯜꯂꯛꯇꯕꯗ ꯋꯥꯖꯗꯨꯅ ꯉꯥꯡꯕꯅꯤ꯫ ꯋꯥꯔꯧꯕ ꯌꯥꯗꯦ ꯁꯥꯈꯤ꯫ ꯏꯆꯦ ꯂꯩꯃ, ꯅꯅꯥꯎ ꯀꯔꯤꯁꯨ ꯈꯟꯖꯗꯦ꯫ ꯑꯩ ꯑꯃꯗꯤ ꯃꯄꯥꯕꯨꯡꯅ ꯀꯌꯥꯔꯛ ꯊꯤꯡꯂꯕꯅꯤ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯂꯧꯅꯗꯅꯕ ꯍꯥꯏꯗꯅ꯫ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯗꯕꯒꯤ ꯋꯥ ꯅꯠꯇꯦ꯫
ꯏꯆꯦ ꯍꯣꯏꯒ ꯑꯩꯈꯣꯏꯒꯤ ꯌꯦꯛꯊꯣꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇꯕ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯈꯟꯕꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯑꯩꯅ ꯏꯆꯥꯗ ꯉꯥꯡꯈꯤꯕꯁꯤꯡꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯈꯤ ꯑꯃꯗꯤ ꯊꯣꯏꯕꯅ ꯅꯤꯡꯊꯦꯝꯗ ꯐꯨꯈꯤꯕ ꯆꯩꯈꯤꯕꯁꯤꯡꯗꯨ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯂꯩꯃ ꯑꯃꯗꯤ ꯊꯕꯥ ꯌꯦꯡꯅꯩ ꯑꯗꯨꯒ ꯂꯩꯃꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯗ ꯆꯩꯈꯤꯕ ꯉꯥꯡꯈꯤꯕ ꯑꯃꯗꯤ ꯐꯨꯕꯤꯈꯤꯕꯁꯤꯡꯗꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯁꯤꯡꯗꯨ ꯇꯥꯕꯗ ꯁꯥꯈꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯦ ꯂꯩꯃ ꯑꯉꯥꯡ ꯑꯅꯤꯁꯦ ꯂꯥꯞꯅꯕ ꯌꯥꯔꯔꯣꯏ ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯃꯅꯤ ꯃꯄꯥꯕꯨꯡꯅ ꯐꯨꯈꯤꯕ ꯅꯣꯡ ꯉꯥꯟꯕꯒꯅꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯑꯗꯨꯅ ꯏꯆꯦ ꯂꯩꯃ ꯑꯉꯥꯡ ꯑꯅꯤꯁꯤ ꯊꯤꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯁꯤ ꯌꯦꯛꯊꯣꯛꯂꯕꯁꯨ ꯏꯕꯦꯝꯃ ꯍꯤꯌꯥꯏꯅꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯀꯔꯤꯅꯣ ꯂꯥꯏꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯇꯧꯍꯜꯂꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯁꯥꯎꯅꯔꯤꯕꯅꯤ ꯍꯥꯏꯗꯅ ꯏꯟꯊꯣꯛꯈ꯭ꯔꯕꯗꯤ ꯇꯨꯡꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯁꯥꯈꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃ ꯑꯃꯗꯤ ꯊꯕꯥꯁꯨ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕ ꯑꯃꯗꯤ ꯆꯥꯎꯕꯗꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯃꯄꯥ ꯑꯅꯤꯁꯨ ꯌꯥꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯊꯣꯏꯕꯅ ꯃꯃꯥ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯤꯒꯅꯤ ꯇꯧꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯒꯗꯧꯔꯤꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯄꯒꯤ ꯋꯥꯈꯜꯅꯤꯗꯀꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯁꯅꯥꯇꯣꯝꯕꯗꯁꯨ ꯍꯪꯂꯕꯅꯤ ꯃꯍꯥꯛꯁꯨ ꯈꯪꯗꯦ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯎꯅꯕ ꯐꯥꯎ ꯎꯅꯗꯦ ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯇꯥꯎ ꯁꯅꯥꯇꯣꯝꯕꯗ ꯅꯤꯡꯊꯦꯝꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯌꯦꯠꯄ ꯑꯣꯏꯔꯕꯗꯤ ꯏꯕꯦꯝꯃ ꯍꯤꯌꯥꯏꯅꯨꯕꯨ ꯄꯨꯗꯨꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯃꯈꯣꯏꯅ ꯊꯤꯕ ꯐꯪꯗꯅꯕ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅꯦ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯃꯊꯥꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗꯀꯣ ꯑꯩꯅ ꯌꯦꯛꯄꯣꯛꯄ ꯏꯆꯥꯗ ꯑꯁꯤ ꯌꯧꯅ ꯋꯥꯈꯜ ꯌꯥꯎꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯗꯕꯅꯤꯀꯣ ꯃꯣꯏ ꯄꯥꯕꯨꯡ ꯌꯥꯔꯦꯁꯤ ꯈꯟꯖꯤꯜꯂꯨꯔꯅꯨ ꯃꯤꯒꯤꯁꯨ ꯃꯆꯥ ꯅꯤꯉꯣꯜꯗꯨ ꯃꯥꯡꯂꯤꯕꯅꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯀꯅꯥ ꯀꯅꯥꯗꯅꯣ ꯍꯪꯅꯔꯒ ꯐꯪꯅꯕ ꯊꯤꯔꯁꯤ ꯑꯗꯨꯕꯨ ꯀꯅꯥꯗ ꯍꯪꯂꯒ ꯊꯤꯒꯗꯣꯏꯅꯣꯃꯤ ꯃꯃꯥ ꯅꯪꯕꯣ ꯉꯥꯏꯈꯣꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯟꯃꯤ ꯑꯣꯏꯅ ꯂꯩꯕ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯕꯗꯣ ꯈꯪꯉꯤꯗꯅ ꯀꯅꯥꯅꯣ ꯑꯩꯗꯤ ꯀꯥꯎꯏ ꯀꯩꯗꯧꯔꯒꯦꯗꯨꯕꯨ ꯈꯥꯖꯦꯝꯕ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯅꯆꯥꯅꯨꯄꯥꯒ ꯃꯔꯨꯞ ꯑꯣꯏꯕꯅꯤ ꯃꯉꯣꯟꯗ ꯍꯥꯏꯔꯗꯤ ꯅꯆꯥꯅꯨꯄꯥꯗꯣ ꯁꯣꯏꯗꯅ ꯊꯤꯕ ꯐꯪꯒꯅꯤ ꯃꯈꯣꯏꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤꯅ ꯂꯥꯟꯃꯤꯁꯨ ꯑꯣꯏꯕꯅꯤꯅ ꯂꯩꯕꯥꯛꯁꯤꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯂꯣꯏꯅ ꯈꯪꯒꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯁꯤꯡꯗꯣ ꯐꯪꯂꯔꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯅꯤꯡꯁꯤꯡꯉꯤ ꯊꯥꯏꯅ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈꯤꯕ ꯏꯕꯨꯡꯉꯣꯗꯨ ꯅꯠꯇ꯭ꯔꯣ ꯃꯗꯨꯅ ꯑꯔꯣꯏꯕ ꯎꯄꯥꯏ ꯑꯣꯏꯔꯅꯤ ꯃꯃꯥ ꯐꯔꯦ ꯉꯁꯤꯃꯛ ꯆꯠꯂꯁꯤ ꯇꯥꯗ ꯆꯥꯎꯕꯒ ꯌꯥꯎꯍꯜꯂꯁꯤ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯃꯗꯨꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯟꯃꯤ ꯑꯣꯏꯕ ꯈꯥꯖꯦꯝꯕꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯄꯥꯕꯨꯡ ꯈꯣꯏꯅ ꯑꯗꯨꯝꯅ ꯂꯧꯈꯠꯄꯤꯔꯒꯦ ꯍꯥꯏꯔꯕꯅꯤꯅ ꯅꯆꯥ ꯏꯃꯥꯈꯣꯏꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯔꯒꯦ ꯍꯌꯦꯡꯃꯛ ꯑꯩ ꯏꯇꯥꯎ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯏꯆꯜ ꯍꯤꯌꯥꯏꯅꯨꯕꯨ ꯅꯆꯥꯅ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ ꯏꯇꯥꯎꯒ ꯏꯆꯜꯒꯗꯣ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯗꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯕꯅꯤ ꯑꯩ ꯂꯧꯖꯔꯨꯔꯒꯦ ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯨꯡ ꯈꯣꯏꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯟꯅꯖꯒꯦ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯜꯁꯤꯡꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯈꯥꯖꯦꯝꯕ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯇꯥꯎꯕꯨ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯃꯇꯥꯎꯅ ꯇꯧꯔꯒ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯕꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯃꯆꯥꯁꯤꯡꯕꯨ ꯎꯕꯗ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯌꯥꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯊꯃꯣꯏ ꯄꯦꯟꯖꯔꯝꯃꯤ ꯑꯁꯨꯝꯅ ꯁꯥꯈꯤꯅ ꯂꯩꯃꯍꯣꯏꯗ ꯆꯠꯅꯕꯤꯒꯤ ꯑꯣꯏꯅ ꯍꯌꯦꯡ ꯑꯣꯏꯅ ꯄꯥꯎ ꯍꯟꯕ ꯂꯥꯛꯂꯒ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯤꯟꯖꯔꯛꯂꯒꯦ ꯑꯗꯨꯒ ꯊꯨꯕꯤꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯂꯩꯃꯍꯣꯏꯁꯨ ꯌꯥꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯤꯌꯥꯏꯅꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯔꯤꯅ ꯌꯥꯅꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯑꯅꯤꯁꯦ ꯌꯥꯅꯗꯨꯅ ꯅꯨꯡꯁꯤꯅꯗꯨꯅ ꯅꯪ ꯑꯩ ꯂꯨꯍꯣꯡꯂꯅꯤꯀꯣ ꯅꯤꯡꯊꯦꯝ ꯍꯧꯖꯤꯛꯇꯤ ꯑꯍꯜꯁꯤꯡꯅꯁꯨ ꯌꯥꯗꯕ ꯂꯩꯇ꯭ꯔꯤ ꯏꯃꯥꯅ ꯑꯩꯁꯦ ꯂꯥꯏ ꯅꯤꯡꯖꯗꯨꯅ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯆꯥꯁꯤꯡꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯇꯧ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤ ꯅꯪ ꯑꯩ ꯌꯦꯛꯊꯣꯛꯅꯕꯒꯤ ꯍꯥꯏꯔꯤꯕꯅꯤ ꯐꯔꯁꯤ ꯍꯌꯦꯡ ꯀꯣꯟꯅ ꯈꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯗꯤ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯍꯌꯦꯡꯗꯤ ꯅꯪꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯅꯤ ꯍꯣꯏ ꯅꯤꯡꯊꯦꯝ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ
ꯅꯣꯡꯉꯥꯜꯂꯒ ꯅꯨꯄꯤ ꯊꯤꯟꯕꯤꯔꯝꯃꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯑꯃꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯆꯥꯒꯤꯗꯃꯛ ꯍꯤꯌꯥꯏꯅꯨ ꯃꯍꯥꯛ ꯂꯥꯏ ꯇꯤꯟ ꯅꯤꯡꯊꯤꯅ ꯅꯤꯡꯗꯨꯅ ꯃꯅꯦꯝ ꯃꯀꯨ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯀꯥꯏꯗ ꯃꯧ ꯑꯃꯒꯤ ꯁꯛꯇꯝ ꯃꯥꯡꯍꯟꯗꯨꯅ ꯄꯥꯟꯈꯤꯔꯝꯃꯤ꯫